Voluntary Educational Development Social and Cultural Organization VETSCO Khangabok-Ki Chief Advisor oina thau puramba Khangabok Sorok Wangmadagi Ozal Dr. Laisram Ibungohal Apokpa Laikhidraba Laisram Sana Jaubana Ikhang Khanghaudana Laikhidabada Awawa Phongdokpagi Thauram ama pangthokre VETSCO na senduna Laikhidrabagi yumda pangthokhiba Awawa Phongdokpagi Thauram aduda Laikhidrabagi photo da Laisu Katuna Ikai Khumnaba Utkibaga loinana Khangabok-Ki Lairiba Club Association Organization Meirapai Bigi members sing VETSCO Advisory Committee ki members sing na minute ani tumina laiduna awawa phongdokhi Thauram ga mari lainana Wangang loi singna mahakna matam sangna Khangabok khungangi chawkhatnanaba hotnabada lauramba thaudang singthakhi Panba yabadi oza sina matam sangna Thobal College da reader oirambata natana Kha Manipur College Kakchingda amadi YK College Wangjingda principal oina thau purambaga loinana Modern College Imphal dagi retired tawkibani Leibak Sinba Thungna September Tang Tara Taritagi October Ani Fauba Chathariba Sewa Parb Ki Saruk Ama Oina Nation First 875 campaign gi thorap ngasi DFO Chandel na Sinduna Chandel gi Kananku Village ki Church amadi Angalwadi Center gi akoibada Uhai Panba Uchara Chanirom Thaduna Mai Pak na pangthokre ngasi pangthokliba Sewa Parb ki thoramda Kananku Village ki Chief HB Hevarsan Anal DFO Chandel Dr. N Munal Maitei Kanakhu LP School gi Oja Singh Khungi Khunja Singh amadi Forest ki staff Singh su sarupya khi ngasi pangthokliba thoram ga mari leinana Dr. N Munal Maitei DFO Chandel na haikibada sewa purpose India bu lakadori bachahi English ngani nifu tareta malem gi chawkhatpa leibak singi manungda soidana channanaba sangsinba campaign amani masida department khudingna magi chanaba thabak thoram sing pangthoknarakpada praja miyamna thamoi sengna mating pangbiyu palana sigi makhada Chandel da khangatlaba khul tarukta u chara sing thabaga loinana environment amadi wildlife pu kannabagi placard sing paiduna food rally amasu chatgani Dr. N Munal DFO Chandel na ngasi Kananku Village na pangthokliba thoram asibu mai pakhan khibagum lemhoriba khul singna shu mating pangbiduna mai pakhan biu amadi lebak sin bathungna chathariba saukhatpagi khongjang asibu mai pakhan biu haina tinkhiba miyam da appeal tawki khunjigi kai khunle jin chawchu yawbire praja singchu yawbire adna koina Chandel gi lamdamda khun taruk ne koina sathagadabsi adu manungda ngasi si ani suba village ni aduna mathang chatrapada praja mayamna akogi nation pass at the rate of 75 sida mating pangbiu haidna koi forest ki tartagi ningsingjari September kunmathoi bu Manipur kanba numit amasung lawmi gi numit haina palan tawduna lakpagum Manipur lawmi marup na sinduna ngarang Imphal East ki Lamboikhul Ireima Ima Sanglen na pangthokre Thoramaduda All India Kishan Sabha IKS ke National Council Member Sarat Salam Manipur Lawmi Marup ke President Nongmai Them Thoiba CITU ki Secretary Khetrimayum Santa amasung Manipur Lawmi Marup ke Luchingba Yumnam Ratanna Athoiba Mitunglen Singh oina sarupya ke Thoramadagi ahobada thangta amasung Jananeta Iravatna Manipur da Lawmi gi andalon matamda saklamba isai singda yumfam oiba nupi macha singi jagoi amasu utke ngarangi thoramadda Khetrimayum Santana haikibada numit asibu Manipur kanba numit amadi lawmi gi numit haina Manipur lawmi marup na pangthokliba asigi nunggi oiba wakhalondi Jananeta Iravatna Manipur gi top saktam asi kannanaba matamadugi British imperialism gi khundung inba Professor Krupnel gi plan Purbanchal Pradesh haiba ama Lusai Hill Kasar Hill amasung Manipur yauna semgani haiba dugi mayokta miyam gi meeting ama Krista Sabha Manipur Dramatic Union Holda Inglising Chamapan Nifuga Nipan gi September kunmathoi da pangthokhi miyam gi meeting adu yawba lakpa lamlai lomgi miyamna Purbanchal semba yaroi haiba kholau lauduna lakpada Pundong Bamda Police na thingki maduda police ka miyam ga muknabada police officer amasiki maduna maram oiduna MDU desinba meeting adu kaikhi numit aduda Krista Sabha Communist Party amasung makoi ga chatminariba organization sing ben tawke numit adumaktadagi Iravat amasung mahakaloina basing underground oina lakthoke maduna maram oiduna September kunmathoi asi Manipur kanba numit amasung lawmi gi numit haiduna palan tawduna lakhibani haina mahangna phone toke ngarangi thoram aduga mari leinana Ireima Ima Sanglen gi akoibada kanaraba u chara kaya su thaki